ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯂꯥꯛꯄꯁꯤꯗ ꯑꯣꯏꯔꯦ ꯕꯁꯟꯇ ꯆꯪꯉꯛꯄꯒ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯝꯂꯒꯅꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ ꯁꯥꯏꯂꯦꯝꯕꯁꯨ꯫ ꯂꯩꯀꯥꯏ ꯈꯨꯟꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯑꯣꯏꯔꯨꯕꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯂꯦꯝꯕꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯃꯣꯍꯣꯟꯁꯨ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯒ ꯅꯨꯡꯁꯤꯠ ꯆꯥꯔꯨꯁꯤ ꯍꯥꯏꯕꯒꯤꯗꯃꯛ꯫ ꯃꯣꯍꯣꯟꯅ "ꯈꯨꯗꯩ ꯀꯣꯟꯌꯥꯏ ꯇꯛꯄ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯦꯕꯗꯅ ꯃꯆꯨꯝ ꯇꯥꯔꯤꯕ ꯏꯕꯣ ꯅꯪ ꯑꯃ"꯫ ꯁꯥꯏꯂꯦꯝꯕꯅ ꯅꯣꯛꯂꯗꯨꯅ "ꯈꯨꯗꯩ ꯀꯣꯟꯌꯥꯏ ꯇꯛꯇꯕ ꯅꯣꯏꯅ ꯈꯨꯗꯩ ꯀꯣꯟꯌꯥꯏ ꯇꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯈꯪꯂꯔꯣꯏ"꯫ ꯃꯣꯍꯣꯟ "ꯏꯀꯥꯏ ꯈꯪꯗ ꯃꯥꯏꯊꯥꯕ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯗꯤ ꯅꯪ ꯇꯥꯔꯦꯅꯦ ꯅꯠꯇ꯭ꯔꯥ"꯫ ꯁꯥꯏꯂꯦꯝꯕ "ꯍꯣꯏ". ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯁꯥꯏꯂꯦꯝꯕꯅ ꯊꯝꯕꯥꯜꯕꯨ ꯈꯥꯝꯂꯨꯔꯁꯨ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯑꯃꯠꯇꯕꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛ ꯎꯌꯨꯡꯗꯧꯅ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯌꯨꯡꯗꯨꯅ ꯂꯩ꯫ ꯑꯆꯤꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯎꯅꯥ ꯋꯥꯅꯥꯗ ꯊꯥꯡꯖꯔꯤ꯫ ꯃꯦꯡꯂꯕ ꯃꯈꯣꯜ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯑꯇꯤꯌꯥꯗ ꯅꯣꯡꯖꯥꯕꯤꯅ ꯃꯄꯥꯜ ꯇꯥꯡꯖꯔꯤ꯫ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯏꯅꯣꯠ ꯍꯧꯍꯟꯕ ꯉꯝꯕ ꯉꯥꯛꯇ, ꯊꯃꯣꯏ ꯃꯈꯦ ꯂꯥꯡꯍꯟꯕ, ꯄꯨꯛꯅꯤꯡ ꯅꯧꯊꯣꯛꯍꯟꯕ, ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯍꯟꯕ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯍꯧꯁꯥꯅ ꯇꯠꯇꯅ ꯏꯊꯤꯜ ꯄꯤꯔꯤ ꯊꯃꯣꯏ ꯑꯅꯤꯗ ꯀꯥꯏꯍꯧꯔꯤ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯂꯦꯝꯖꯐꯝ ꯑꯣꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯁꯥꯏꯂꯦꯝꯕꯅ "ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯉꯁꯤ ꯑꯌꯨꯛꯀꯤ"꯫ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯍꯥꯏꯔꯛꯄꯅꯤ ꯆꯤꯝꯕꯥꯜꯗꯒꯤ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ "ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ"꯫ ꯊꯥꯕꯜꯂꯩ ꯍꯥꯏꯔꯤꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯃꯥꯏꯕꯤꯅ ꯇꯥꯛꯂꯛꯄ ꯂꯥꯏꯋꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯏꯂꯦꯝꯕꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯂꯥꯏ ꯐꯗꯤꯕ ꯑꯃ ꯄꯥꯏꯔꯒ ꯂꯐꯨ ꯃꯈꯣꯡ ꯑꯃꯗ ꯃꯈꯨꯠꯃꯛꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡ ꯂꯥꯏ ꯐꯗꯤꯕ ꯅꯨꯄꯥꯗꯨꯗ ꯀꯨꯟꯗꯣꯗꯨ ꯍꯨꯛꯆꯤꯜꯂꯤ꯫ ꯊꯥꯕꯜꯂꯩꯅ "ꯑꯩꯒꯤ ꯀꯨꯟꯗꯣ ꯑꯆꯝꯕ ꯅꯠꯇꯦ, ꯊꯋꯥꯏ 5, ꯃꯤꯒ ꯊꯥꯅ 6ꯃꯛ, ꯂꯣꯏꯅꯕꯒ 8ꯃꯛ ꯐꯥꯕ ꯉꯝꯕ, ꯀꯨꯡꯒꯣꯏ ꯊꯧꯔꯤꯒꯤ ꯃꯁꯛ ꯑꯣꯏꯕ, ꯂꯥꯏꯒꯤ ꯃꯌꯥꯏ ꯆꯦꯟꯕ, ꯍꯤꯔꯤꯌꯩꯔꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯀꯨꯟꯗꯣꯅꯤ ꯀꯨꯟꯗꯣ꯫ ꯑꯩꯅ ꯉꯁꯤ ꯍꯨꯛꯂꯤꯕ ꯀꯨꯟꯗꯣꯁꯦ ꯁꯣꯏꯕꯝ ꯁꯥꯏꯂꯦꯝꯕ ꯅꯪꯒꯤ ꯉꯛꯁꯝꯗꯅꯦ ꯉꯛꯁꯝꯗ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯠꯇ ꯑꯣꯏꯔꯁꯦ, ꯂꯥꯛꯎ ꯁꯥꯏꯂꯦꯝꯕ ꯅꯪ ꯂꯥꯛꯑꯣ"꯫